ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯁꯥ ꯈꯨꯊꯣꯡꯁꯦ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯡꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯪꯁꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯡꯗ꯭ꯔꯤꯕ ꯈꯨꯊꯣꯡꯅꯤꯀꯣ ꯀꯌꯥꯝ ꯊꯤꯅ ꯍꯥꯎꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯤ ꯈꯨꯊꯣꯡꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯕ ꯌꯥꯏ ꯏꯁꯤꯡ ꯍꯥꯟꯅ ꯁꯥꯍꯜꯂꯦꯗꯅꯀꯣ ꯀꯨꯀꯔꯁꯤꯗ ꯑꯗꯨꯒ ꯍꯥꯏꯗꯨꯅꯤ ꯁꯟꯗꯣ ꯀꯔꯝ ꯇꯧꯔꯒꯁꯦ ꯈꯔ ꯊꯥꯗꯕꯤꯕ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤꯁꯤꯁꯦ ꯑꯣꯠꯈꯥꯏꯕꯤꯔꯣꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤꯁꯦ ꯁꯤꯒꯤ ꯆꯥꯡ ꯍꯥꯞꯇꯧꯅꯤꯀꯣ ꯌꯥꯝ ꯍꯥꯞ ꯌꯥꯗꯦꯀꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧꯁꯤ ꯈꯔ ꯁꯣꯏꯖꯟꯕꯤꯕ ꯁꯤꯡꯒ ꯆꯅꯝꯒ ꯁꯤ ꯁꯨꯃꯥꯏꯅ ꯈꯔ ꯂꯪꯁꯤꯟꯕꯤꯈ꯭ꯔꯅꯤ ꯆꯅꯝ ꯃꯀꯨ ꯈꯣꯛ ꯌꯥꯗꯦꯀꯣ ꯆꯅꯝ ꯃꯀꯨ ꯈꯣꯛꯑꯗꯤ ꯍꯥꯎꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯤ ꯌꯥꯝ ꯈꯔ ꯍꯥꯞꯄꯤꯕ ꯌꯥꯝ ꯍꯥꯞꯄꯤꯗꯧꯅꯦ ꯑꯍꯥꯟꯕꯩꯗꯤ ꯁꯦ ꯑꯗꯨ ꯃꯆꯜꯁꯨ ꯍꯥꯞꯈ꯭रे ꯑꯗꯨ ꯃꯆꯜꯁꯨ ꯍꯥꯞ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯒꯤ ꯀꯩꯅꯣꯅꯦꯕ ꯃꯅꯥ ꯅꯠꯇꯕꯗꯣ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯗꯨꯝ ꯑꯗꯨꯒ ꯁꯥ ꯃꯔꯣꯏ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯁꯤꯗ ꯅꯪ ꯂꯥꯎ ꯍꯥꯏꯅ ꯊꯝꯕꯤꯌꯨ ꯀꯨꯀꯔ ꯃꯈꯨꯝꯁꯦ ꯑꯗꯨ ꯀꯨꯀꯔꯗ ꯈꯨꯝꯃꯅꯤ ꯑꯗꯨꯒ 3-4ꯔꯛꯀꯨꯝꯕ ꯀꯥꯝꯍꯜꯂꯅꯤ ꯀꯥꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯥꯎꯁꯦ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯈꯥꯡꯁꯦ ꯁꯨꯃꯥꯏꯅ ꯃꯩ ꯍꯧꯍꯜꯂꯦꯗꯅꯀꯣ ꯁꯤ ꯈꯥꯡ ꯁꯥꯔꯦ ꯁꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯈꯪ ꯈꯪꯅꯔ ꯄꯣꯠꯅꯤ ꯇꯤꯜꯍꯧ ꯍꯥꯞꯄꯅꯤ ꯊꯥꯎꯗꯨꯗꯤ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇ꯭ꯔꯣ ꯆꯥꯡꯁꯤꯗ ꯑꯩꯅ ꯈꯥꯃꯦꯟ ꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯑꯗꯨꯝ ꯊꯨꯒꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯈꯨꯊꯣꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯒꯤ ꯈꯨꯊꯣꯡꯁꯦ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯉꯧꯒꯗꯧꯅꯤꯀꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯦꯟꯅ ꯉꯧꯒꯗꯧꯕ ꯁꯤꯁꯦ ꯑꯣꯜꯂ ꯉꯧꯕꯀꯣ ꯂꯣꯏꯔꯛꯄꯒꯤ ꯁꯤꯟꯁꯦ ꯁꯤꯁꯤꯅꯤ ꯄꯨꯗ꯭ꯔꯨꯛ ꯀꯩ ꯁꯧꯔ ꯂꯩꯔꯝꯃꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯁꯨꯡꯇꯧ ꯇꯧꯈꯤꯗ꯭ꯔꯤꯕ ꯆꯦꯂꯦꯟꯖ ꯈꯨꯇꯧꯅꯤ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯁ꯭ꯄꯨꯟꯁꯤꯒ ꯁꯤꯒꯤ ꯐꯣꯛꯁꯤꯒ ꯇꯧꯔꯒ ꯁꯤꯒꯤ ꯆꯦꯂꯦꯟꯖꯅꯦꯕ ꯇꯧꯗꯣꯏꯁꯦ ꯌꯥꯝ ꯏꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯑꯗꯣ ꯈꯔ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯇꯧꯗꯣꯏꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯕꯤꯐꯀ ꯁꯤꯡꯖꯨꯒꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤ ꯆꯥꯛꯇꯨꯝꯁꯤꯡꯒ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯋꯥꯟꯇꯤꯇꯤ ꯏꯟꯁꯥꯡꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯆꯥꯃꯁ ꯆꯥꯗꯣꯏꯅꯤ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡꯗ ꯇꯧꯗꯣꯏ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯃꯔꯛꯇ ꯆꯥꯛꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯁꯥꯅ ꯑꯩꯉꯣꯟꯗ ꯐꯦꯁ ꯀꯦꯌꯔ ꯀꯩꯒꯤ ꯁꯤꯖꯤꯟꯅꯒꯦꯅ ꯍꯪꯉꯝꯗꯣꯏꯅꯦ ꯍꯪꯉꯝꯃꯤꯅꯤ ꯀꯩꯅꯣ ꯀꯔꯤ ꯐꯤꯌꯔꯅꯦꯁ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯒꯦꯅ ꯍꯪꯉꯝꯃꯤꯅꯦ ꯑꯠꯆꯥ ꯑꯗꯣ ꯐꯤꯌꯔꯅꯦꯁ ꯀ꯭ꯔꯤꯝ ꯍꯥꯏꯔ ꯑꯩ ꯍꯣꯏ ꯐꯤꯌꯔꯅꯦꯁ ꯀ꯭ꯔꯤꯝ ꯀꯔꯤꯝ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯐꯤꯌꯔꯅꯦꯁ ꯀ꯭ꯔꯤꯝ ꯍꯥꯏꯗꯨꯗꯤ ꯃꯥꯏ ꯃꯊꯛꯇ ꯈꯤꯇꯪ ꯀꯣꯚꯔ ꯇꯧꯕꯒꯤ ꯋꯥꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯑꯃꯨꯛꯇꯪ ꯀ꯭ꯂꯤꯟ ꯇꯧꯈ꯭ꯔ ꯃꯇꯝꯗ ꯑꯃꯨꯛ ꯂꯣꯏ ꯆꯠꯈꯤꯅꯤꯕ ꯑꯗꯨꯗ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯇꯦꯛꯀꯤ ꯍꯥꯔꯕꯦꯜ ꯁ꯭ꯀꯤꯟ ꯂꯥꯏꯠꯅꯤꯡ ꯑꯣꯏꯜꯁꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯏꯗꯕꯨ ꯑꯣꯏꯜ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕ ꯁꯤꯒꯤ ꯑꯣꯏꯜꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯥ ꯑꯣꯏꯜꯁꯦ ꯏꯆꯝ ꯆꯝꯕ ꯑꯣꯏꯜ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯌꯥꯝ ꯏꯖꯤ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯍꯜꯗꯤ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯕꯦꯔꯥ ꯑꯦꯛꯁꯇ꯭ꯔꯦꯛꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯈꯨꯠꯇ ꯗ꯭ꯔꯣꯞ 3-4 ꯗ꯭ꯔꯣꯞ ꯊꯥꯗꯔꯦꯗꯅ ꯑꯥ ꯑꯗꯨꯗꯨꯒ ꯃꯥꯏꯁꯤꯗ ꯃꯁꯥꯖ ꯃꯤꯅꯤꯠ 3-4 ꯇꯧꯔ ꯃꯇꯨꯡꯗ 10 ꯃꯤꯅꯠꯁ ꯑꯞꯇꯔ 10 ꯃꯤꯅꯠꯁꯀꯤ ꯃꯇꯨꯡꯗꯅꯦ ꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯦꯁꯇꯦꯛꯀꯤ ꯐꯦꯁ ꯋꯥꯁꯁꯦ ꯁꯤ ꯕ꯭リꯁ ꯐꯦꯁ ꯋꯥꯁꯁꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯁꯤꯗ ꯃꯥꯏ ꯇꯥꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗ ꯑꯣꯏꯜ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯅꯤꯗꯅ ꯑꯗꯨꯒ ꯕ꯭राꯏꯠꯅꯦꯁ ꯑꯣꯏꯕ ꯁ꯭ꯀꯤꯟ ꯑꯃ ꯄꯤꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯏꯃꯩ ꯌꯥꯝ ꯊꯤꯅ ꯅꯩꯕ ꯄꯣꯠꯅꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯀꯥꯏꯗꯤ ꯂꯩꯗꯣꯏꯅꯣ ꯁꯤ ꯄꯣꯠꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯥ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯔꯤꯕ ꯂꯤꯡꯛꯇꯣ ꯑꯣꯀꯦ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯀꯛꯑꯁꯨ ꯌꯥꯅꯤꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯩꯔꯨꯔꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯄꯣꯠꯁꯦ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯌꯥꯎꯔꯒ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯄꯤꯔꯤꯕ ꯂꯤꯡꯛꯁꯤꯗ ꯆꯪꯕꯤꯔꯒ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨ ꯆꯦꯂꯦꯟꯖ ꯍꯧꯔꯁꯤꯔ ꯑꯗꯨꯗꯤ ꯍꯧꯔꯦ ꯆꯥꯛ ꯂꯥꯝ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯩꯔꯁꯤꯀꯣ ꯑꯗꯨꯗꯤ ꯅꯩꯔꯁꯤ ꯑꯗꯨꯅ ꯆꯦꯂꯦꯟꯖꯁꯦ ꯁꯤꯒꯤ ꯁ꯭ꯄꯨꯟꯁꯤꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯇꯥꯏꯃꯔ ꯊꯥꯕꯒꯤ ꯀꯥꯎꯒꯅꯨ ꯃꯃꯥꯡꯗ ꯇꯥꯏꯃꯔ ꯊꯥꯔꯝꯗꯕꯒꯤ ꯅꯩꯔꯝꯃꯦ ꯃꯤꯅ ꯑꯗꯨ ꯌꯥꯔꯦꯀꯣ ꯍꯧꯔꯁꯤ ꯉꯁꯤꯒꯤꯗꯤꯅꯦ ꯈꯨꯠꯅ ꯄꯥꯏ ꯁꯣꯏ ꯌꯥꯗꯦꯀꯣ ꯁꯔꯨ ꯑꯣꯏꯔꯒꯁꯨ ꯆꯥꯃꯁ ꯑꯃ ꯊꯤꯜꯂ ꯆꯥꯗꯣꯏꯅꯦꯕ ꯑꯣꯀꯦ ꯈꯪꯕ꯭ꯔꯥ ꯑꯣꯀꯦ ꯁꯣ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯌꯦꯁ 3-2-1 ꯁ꯭ꯇꯥꯔꯠ ꯃꯔꯨꯗꯤ ꯌꯨꯅꯤꯀꯣ ꯆꯥꯏꯕꯀꯣ ꯑꯗꯣ ꯁꯤ ꯃꯍꯤꯁꯤ ꯁꯨꯃꯥꯏꯅ ꯊꯥ ꯌꯥꯏ ꯍꯩꯇꯕ ꯁꯤ ꯌꯥꯏ ꯃꯍꯤꯁꯦ ꯄꯜꯂꯗꯤ ꯑꯁ ꯑꯁꯤꯃꯨꯛ ꯂꯥꯛꯑ ꯆꯪꯉꯦ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯈꯨꯠꯅ ꯆꯥꯔꯗꯤ ꯐꯗꯧꯅꯤ ꯃꯑꯣꯡꯅꯦ ꯆꯥꯃꯁ ꯆꯥꯕ ꯍꯥꯏꯁꯤꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯅꯦ ꯍꯥ ꯃꯔꯨ ꯈꯔ ꯆꯥꯎ ꯄ꯭ꯔꯣꯒꯥꯝ ꯇꯧꯕꯗꯨꯗꯤ ꯅꯈꯣꯏ ꯆꯥꯛ ꯆꯥꯔꯝꯃꯣꯏ ꯄ꯭ꯔꯣꯒꯥꯝ ꯇꯧꯕꯗꯨꯕꯨꯗꯤ ꯁꯤ ꯑꯁ ꯈꯨꯠ ꯄꯥꯏꯅꯤꯡꯉꯛꯄ ꯋꯥꯅꯤ ꯃꯩꯇꯩꯒꯤ ꯍꯧꯅꯕꯤ ꯊꯨꯅ ꯆꯥꯕꯤꯗ ꯆꯥꯃꯁ ꯆꯥꯕꯤꯅꯤꯀꯣ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯃꯈꯜ ꯑꯃꯅꯤ ꯈꯨꯠ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯈ꯭ꯔꯦ ꯌꯥꯎꯗꯦ ꯁꯔꯨꯅꯦ ꯁꯤ ꯁꯔꯨꯅꯦ
ꯁꯔꯨꯁꯤ 좀 ꯈꯔ ꯀꯦꯜꯂꯛꯀꯦ ꯇꯧꯕ꯭ꯔꯥ ꯀꯦꯜꯂꯛꯄꯗꯤ ꯈꯨꯠꯅ ꯂꯧꯊꯕ ꯌꯥꯏꯀꯣ ꯑꯣꯀꯦ ꯇꯥꯝꯁ ꯑꯦꯟ ꯄꯣꯂꯤꯁꯤ ꯂꯩꯌꯦꯕ ꯏꯟꯖꯥꯡ ꯑꯩꯅ ꯊꯣꯡꯖꯕꯅꯤ ꯁꯤꯒꯤ ꯉꯁꯥꯏ ꯃꯔꯨꯗꯤ ꯈꯨꯠꯅ ꯂꯧꯊꯣꯛ ꯌꯥꯏ ꯍꯩꯁ ꯅꯣꯠ ꯇꯧꯕ꯭ꯔꯥ ꯅꯈꯣꯏꯅ ꯂꯧꯊꯣꯛꯄꯅꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯏ ꯈꯨꯠꯅ ꯂꯧꯊꯣꯛꯄꯅꯤꯀꯣ ꯈꯨꯠꯅ ꯂꯧꯊꯣꯛ ꯈꯨꯠꯅ ꯂꯧꯊꯣꯛ ꯑꯗꯨ ꯆꯥꯟꯁ ꯐꯥꯎꯗꯤ ꯄꯤꯕꯤꯔꯁꯦ ꯍꯥꯏꯗꯤ ꯃꯔꯨꯁꯤꯗꯤ ꯃꯔꯨꯗꯨ ꯅꯨꯡꯁꯥ ꯌꯥꯎꯕꯗꯣ ꯑꯗꯨꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨ ꯆꯥꯟꯁ ꯄꯤꯕ ꯌꯥꯗ꯭ꯔꯕ ꯌꯥꯏꯌꯦ 이반이 안 알로요 많이 안 하니 이승님 땀 한번 탁시라 볶음도 그냥 야외 아왜 sorry 나 빠게 다 보이지 아 이제 티슈 페이퍼에다 까고 아메페다 잤다 봐죠 가로 땅은 남아가 라면 내면 잤냐 있잖아 맞아 또 거기다 꼬이지 맴 이놈 또 보죠 꼬이로 시작한 사람은 야 잠깐 좀 돌려야겠네 하나 보대 폭네 저니네 갈로 좋아봐 nhâm hít mà tôi mình đi đâu mà tôm đang ngay này chỉ bàn bay cho nó sao ấy mà đấy chỉ bàn đâu thì nào nè 아주 이 코너로 도거든요 야 나 한번 동다 응 야난 잠깐만 cắt tâm bye bye 누가 봐 야 희야이야 mà tung thằng ra kêu rồi à 아 무슨 사드자 남들어 봐 không ra khi mà trả ra ra đồng sao giao gì đó cái extra cái video này đây nè cái phần lồng rồi bà 싸게 비니노 như thế 바나나 anh ngầm nè 민 쪽도 다들 그래 담았으나
고고 하는데. 음. 라소나. 한명 자, 한 개. 하와요. 가이 누시네. Panis pala ito ba? Yes, bro. Yes, bro. Mayre. Ano di? Panis mo talaga. Ano may ako yung punishment ng dala. Ano punishment kayo isa lang to diya. Punishment niya ko yan. Lindian ba niyo ito ni? Ano to nga siya. Kumain tayo na hamat amnida. Ako yung Kasi siya tumali may diya. nukpa si nukpa mong kapang mo tahon ba ko. Amnida nukpa mong kapang mong di ako yung yuwa na kapido. Yuwa na kapay bido niyo to yung. Haydi yuwa dito dyan yung masati lang ito kang guna. Yuwa toroga kapay ba mahana tawar ni. Do mahangda mo yuwa toroga nukpa yung tawar ni. Ulo siya ni. What na yun ba? Kaya. Mablan yo. Okay. Ano ba ito diya ba? Kasi kanong ko lang isa lindian ka lang minaro din. Okay, lingyan. Ada. Asyam. Hindi nang to दादा ये नौकनो डॉल है Okay. Okay. Kayo na kapay haban ka. Iyo da kapag. Yuwa da kapag. Sai sang kilo. Sayang sila jam uro ro ni dran. Ya bar to. Iyo dum kapay ya dra. Hindi kapay dia. Okay. Okay. दादा किधर करना है Yuwa ra ba to? Yun. Wali ka ka sa ko. Yo. यार तो पागल हो गए. अरे करेगा Dai nuoga yoda. No yo. 파마 좀 놓아라 주자. Dai cái slide. दादा उधर बैठना Beta. 오케이 파마 놓비가 Kung ka daw sa lunes. Hanu dai ni ganda jiwa. 야 일로 잘하지 왜 하래 당이다 Okay. 지나 Okay. 야 이거 Ano 되지 nga sige punishment sa halo sa lagi? 와 해지 제가 또 보다 보지 돼 아도 매 punishment 사이도 칠라게 아도 가시기 왠지 매 카이너지 아도 매 가시기 딜로 칠라지 아도 매 아로에 बता सिगी मस्टेक की कोई लाइटिंग ऑयल जैसी नब काउपी के नु आई डिस्क्रिप्शन दा तुम हफ्ता रम के दगी ऑर्डर तो भी मै आमना आदो मै गासिगी 왠지 काइनर्जी Okay. कंगलै पांगना Kang lepang na. याई फरे Pre. ए फेरो ओके